Tha Khudinggi Ahanba Thangja Numitta Meeyamgi Numit Pangthoktuna Thoubal Districta Tha asigi tang maridagi haukiba adu February thagi oinasu February tang ama Ahanba Thangja Numitta Pangthoklagani Pangthokadariba Meeyamgi Numit asida akhannaba oina chahi humdra helaba ahal singidamak PMJAY gi health card sabagi khudong chaba sing pigani haina DC Thoubal Ahantem Subas IAS na fongdokre ngasi mahaki office ta paumi singa unaba DC Ahantem Subasna anauba chahigi yaifa paujel pireduna mahakna makhatana haikibada Meeyamgi Numit asi tha khudinggi Ahanba Thangja Numitta pangthokadabani February thagi oinasu Ahanba Thangja asi tang ama asida DC complex ta laiba election counting hall da pangthoklagani Meeyamgi Numit asi ayuki pung 10 dagi nungthilgi pung 2 fauba pangthokani numit asida lakpigadaba miyamna ayuk pung 9 dagi hauraga nungthil pung 1 makhai faubada registration tauba yagani hairaduna numit asida chahi humdra helaba ahal singi oina akhannaba counter ama hangduna PMJAY health card sanaba khonagani haiki DC na makhatana hai numit asida miyamna lakpiba matamda application amadi mari lainaba chi chang singi xerox copy singsu loina birakadabani hairaduna January thagi pangthokiba Meeyamgi Numitta mapuroiba laikhidraba singna widow pension tanaba lakpada laikhidraba mapuroiba adugi death certificate yawraktaba kaya thengnakhi masiguma khudong chadaba sing thoktanaba death certificate sing lauthokpiraga lakpiyu amadi district administration na Meeyamgi yaifanaba pangthokliba thoram masida Meeyamna su saruk yabiyu haiki Meeyamgi Numit asi ekoi Ahanba Thangja Khudinggi pangthokpagum handaki oinasu Ahanba Thangja Numit February ki tang amasida ekoi DC office ta leiba ekoi counting hall da sungsoi soidana pangthok charagani matamna Meeyamgi Numit si ekoi pung 10 ayuki hauraga nungthingi pung 2 fauba tawjagani aduga Meeyamgi Numit sida lakpiba mi singi registration na ekoi ayuki pung 7 makhai dagi haujaraga pung 1 makhai fauba ekoi registration tawgiba yagani aduga mamangda tawgiba singi kitang khena barga handaki Meeyamgi Numit asida di ekoi special oina ekoi Bharat ki Pradhan Mantri na lauthokpikhiba ekoi PMJAY health card sigi sahi humdra helaba mioi singi card sabagi thabak so ekoi special feature oina ekoi tonganba counter ma hangjaraga sahi humdra suraba magi mioi singi ekoi PMJAY card sajani masigi khudong sabasi logi horaga sahi humdra helaba district sida leiba mioi singna Meeyamgi Numit sida lakpiu haiduna ina appeal tawjari aduga loina na Meeyamgi Numit lakpa matamda isagi application amasung maru oiba relevant documents singdu xerox tawgiraga lakpinaba amuka hanna aina mayamdasu appeal tawjage aduga loina na mamangi ekoina January da tawkhiba Meeyamgi Numit uda ekoina faidagi achauba problem ama thengnagi basi ekoigi mapur oiba laikhidraba nupi singna magi widow pension tanaba lakpa matamda ekoigi mapur oibase laikhidre haibagi death certificate se pubirakta aduna widow pension tanabiga dawa singnadi death certificate longthokpiraga sungsoi soidana lakpiu haiduna appeal tawjage kaubiraganu handaki laiba warigi tang ama sigi ayuk pung 8 makhai dagi registration haujaragani sida mayamna sungsoi soidana lakpiraga district administration na mayamgi yaifanabgi damakta paikhatchariba Meeyamgi Numit asi mai pakna bonabida mateng pangbiuena appeal tawjage